Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok jari ngasi amuk laubirasi left requite kuntra mari subatangka Kuklin phaba magi kade jangsinuna thongdo lok tawshiladuna masado fresh oithokladuna mingsel mamangda lepladuna Kuklin sor sangna hondokduna dressing room da jangsinduna dress change story icham chamba gari amusijili dress change story duna makhada kumtharakli Sir, thabuk chatiro. Chaloi, asida thabam chalugi. Kuklin phabagi chamchamna hairakli bawaduda athoi bilai biyaraktre. Washroom da thuna changsinduna chaina khangli tarakli mathanta pirang masu. Karino, aina ngasi thamoishina sukyamna wariba. Mana topaga wari sanaraga aina fauribe husina karino. Aibu asumna tawkibra hana. Mashibu nuksiba haibadura. Nupiduga ichamcham na wari sanaba oirini madi ai nuksi hairambani athai biwa ngangna hikna kablai nupido magi lohongduri ba nupi oredi karige buste lakliba karigi mana igi yade athoi nang kappe yade kapkanu athoi kapkanu washroom dagi kappa yaba kaplaba matungda thoglakladuna thabak makha chethanaba hawi Somnana Kuklin phaba memi hoida lakluduna ket ta leiri ritana bema nangbu kamaina chatorige kep ka fabro ima mila abani ai chalukhige memi thuna kadagi tholakduna hobe chenthorei Kuklin gi gari da kakhatuna faraba masamda shamjali masamda semba loirakpada haifet yenglubada Kuklin nokmi tawraga leiramnabada memi ikaina mamaida lukthaki chak thongbada samsa hataba ngasi se krasi house thengkre aduna ni tawrise Kuklin wahai amata haidana gari da thauri Kuklin nang sthaba ka chatira chaloida ngasi dei patharagi oh hoida nangi thabak mayam do khradi patha hoi adubudi memi nang horen pung kya da loini ngarang su pung 6 ta le gari do yaraktadana ai workshop ten silaga kep ta laklabani horen di kamai tawdino Yanida horen su kepte dum halasu hauzikti kep to ngairasu nangaroidaba adugini hayeng khaidi aige dum chapminasi tanbro mimi sunok mi yarnida ai dum chachage nangi thabak tusu adum chatluda chakadi charapra hoi chare futwa khra chingkhale horen de mo keke chai mayam ni chanabado canteen dum chareda ado Kuklin hayeng numidang wairamda pung 8 ki saida Imanabi amagi haizing pot lay ay laway siyade imaga chatken tarambani ada numidang gawire gari siyadre nanga chatminase ay se nangwandi yat pramani thole hayeng sangadra sangni kay sangdani chatlaga loiredana noi namanabi miyam nei se noi ama maduman kini ko maluida halasu hoi mane herim nagalore adumanga tawdi nang sitpagi wa leitre sitrasianida ada yoksiyore ayumli horage Mimi kumthakiduna hanna fawba yenglamdana hospital manungda changki Kuklin phabasu gari mamai leiraga chatki tawrakpada mana famlamba jagada stethoscope lerambada gari do khamladuna puraga changsilai matam chadana mana hospital da changsilakpada leiriba staff singdo mangonde loini yenglakduna wesu tawri Good morning sir Good morning sir Phone tawraga haige tawbada phone dasu gari de yahorabanina nurse amani lakpaduda Kuklin phaba Sister Dr. Mimi ki kase floor kya hoige 4th floor ni sir Kuklin phaba elevator da kakhatuna floor mari subada changsila e magi kari changsilakpada Mimi su magi stethoscope to thiraga lerami Kuklin nokfit tawna Mimi nangi khulai du selere Mimi su khangeng yengla e Thank you sir. I di pungka kawi yam nungai zare. Kuklin nokfit tong na thuna kumtharak pada administrator director su ngakna Kuklin di yang lai. Sir, kari thabak lerage lakani su amta haidana. Oh, ai thabam gi lakpani. Oh sir, sir se hoji yumda haladira. Hoi, haladoini. Sir ga wari khara sajaning mani. Kari matangda. Kuklin ga administrator director ga loina na magi kada mukchang lai phamu kari leire sir akhoi hospital se thokaning da thogdo khara thoklak pa hore kari leire
ngarang ayukta hospital gi geta che ma piramni ai kanada sahaidawani koklen phaba khanglaw lawra e madu ingonda harak pakari kage ha kari gi cheno thuna pocket ta gi che du lok thok tuna pirak li beda lawra ga yengladuna sit antok na sufat ki jeda GSA kanana pirakpa wase kanam ta haigano lady bana basing sigi khalaga phani sir koklen phaba thuna hospital dagi tholak leduna gari start tawraduna jiten gi yumda direct lakle gari dagi kumtharak pada card amana koklen phaba gi manak ta changsilak laga sir kana una bigadamno jiten una gi tawbani kari marangi sir guna dino maram amagi una gi tawbani fare duri sir sidangak leibramo guard adusu thuna changsin kiduna tholak laduna mu koklen phabasu changsilai jiten su usitaba magaloina na Mr. Koklen phaba ayuk se lakpadi kari leire sir gunungai bawari amta sana sena tawbani kari thabak leire hana kendra gi leram liba mi singdo han kro haiduna sign torak labada mayam ngasi di hanbiro hore nungthil do oina mayam ga punna wari sanarasi leiriba mayam dusu koklen phabada munna muni yenglamduna thokre jiten usitaba magaloina na kari leire koklen sir manung rune sanase wari se mapanda kya nungaitre jiten su guard sing adugi mamangda haifet yenglaga magi office ta changsilai koklen manung de hek changsilakpada nakanda lepliba nongmaido puthoktina lok chingbada jiten pakhana bunga kari no nongmai wa kariyo Jesse karino Jesse di ribis kari hospital gi address se khangdabro aduk ahaluraga nangna thokliba mayam se seba tawge haina thokleira natraga mayam dagi ijup ke haina thoklakibro bukjal sing daba mantri na koina leibadagi praja sing da wa piriba mayam se nangna tawba kuding aina khanglamoina khangbro bunga ai lale matung manau ai amu hana tawjarage adumaina hairage hekte yagadro nakoi sibu karamba mino matung manau siguma thabak tawpada oizari ba chahi manga gi famdo tatpatan tana nathwai mangle na khanglo jiten koklen phabagi matau du kiraduna wahi ma haiba ngamdre koklen sithuna mafam duda kuina leramdre pairiba kutlai adu maning de epsiladuna thokiba do jiten gyan tahawi magi guard amana koklen gi saktam adu ubada thuna jiten gi manak da changsilai jiten kari sitawram dabada sorda sangna hondokli loya sithuna makada kumtharak tuna mapagi manak da changsilai pa kana lamge kana slam de kari targe pa kana lamge yo pani tak tak kana le ribuna kari gino ihe ipa kari stok dini adu shorune khab da phone taraga yam thuna la on hayo loya sithuna phone tawkrabada khaba sulakle khaba sawning mamaga loina na jiten gi manak da famsilai kari tawre khaba nangna duk sawri duna sir koklen phabada mi yam liste ngarang ngai na pikhiba poto magi mfam da takre jiten sungakna what kari haiba khaba magi mafam da takre haiba hoi pota nate ngarang chaluba misu magi makhut da takre oh my god ai gi thorang pum manglaba adu ta shinatana ingonda so sir kari torage ai yum daga tumba ngam da na laklibani loyana mu yamba ngasi su koklen phaba mafam sta lakleduna ipa da threaten torami masigi koklen se ekhoi diam ne yatoni hatokla sira hey madu yade ko kari marangi sir threaten torami ba ngarang nahan ekhoi na mania cancer hospital da bikiba demand letter do adugi matang dani mane ngoni yalakpagi matung ina natro aduga manasu khaba madu yade koklen gi mafam da hojik laman khumba yadiko aina matang chana khangna torokani mane ekhoi desna toroga ekhoi na tumina leithokadaw nate somdana sana halsu mapuroi bagi firoz dokli makhoi gi yumthang na binu pido makhoi da lakledana sana kai haigi che ai bathroom da laiye hayeng se ekhoi be magi heijing poni noi athoi bine nangne jitne nakhoi humla auko sana hasungak na iche yum da tawdoiro kai da tawdoino yum samta semdriye hotel doina tawrani barton da sui khridini oh thabak chinmandana ai di barton ge yengre hoi ado hayeng soibe ade ko star hotel dani tawdise athoi bisipuro chale hoi che sana hasu fi subaloraduna ngak potha boina tv tharaga yengri mapanda somiga premiga lakladuna gari do gate ta khamladuna manung da changsilai
Premi, athoi si leiramgadra. Khangdi maga paw phonadabsu kuire kari hairse haino. Sum udaba kuiba aduda changlani hairaga lore. Sumang matonda lepladuna Athoi bi kanamta leitraba zalo. Amuka ko Athoi bi Sanahal TV yengna uiron tarakpada mi kaurakpa duda khangboi lakpoi haugalai. Sanahal su tholakpada makhoi ani leplaga leirambada kana hangmani bema. Ima Athoi bi leitabra. Madi leite ne noiba kana no. Aikhoi magi mamanabi ngaktani maga sumuna ningba. Oh, madi leite noiba number ga leinatro. Magi number dusu chati ima adu mabu kaida chatkani na hairamge. Aisu chap chabadi khangdida noi babaga thabak chatkibani. Oh, aduri ima aikhoi amuk yaurukige. Hoi Premiga somiga chatkibadi yengladuna angang anisna kana no setliba chariba dressing se onthokna su hainakidreda. Aigi chase asumaya tarongani haina thajai. Masidani ko mapana ingonda thina chairiba. Aisu hojikta kyan lai. Phare aigi chadagi lapna lehanaba hotnarani. Koklen phabani chase senabra kainum story. Makhoida asengba heudabase yamna fare. Rani su koklen phabagi mayumda chatnaba loishili. Abe nangbu loijubo. Loire mama. Jos loishilamani. Lao noi tamo no yumda leiringaitene amta chalusi. Abe thuna magi kadagi kumtharaktuna makhoi punna koklen hoida lakli. Mama naoibani di changlaroge imanabi na dawlayeba. Hoi horen hek loba lao. Hoi mama. Jos na mu mama kainum ta hangeni. Karino hayu. Handak tamoga haina singani na tawba nupida masak fujabro tamona bu yarakadro. Yarabani noi tamo malemna su hairaklabani nupidugi maramda wari toina sanayena haibani. Oh, farine dude. Masidani aina harauri basi. Hanagi nupiduna kamdau duiba. Abena mu Hanagi nupi haibadi Athoi bibunida. Chaloe nang mage mu khanbiribra. Mana aikhoi yumgi mawebda matik chade aina spamde. Rani namu Jummi ichana haiba aisu pamde. Hek yengbada adum khangi tawribo mo matau singdo. Adubu aikhoi tamona koirindu tawrise aidi ngaklibani. Tamona haibo oiramloi Athoi biduna horaga koiri oirini. Adumakpu ichi memina tamogi mafamda laklibase yam nungairabani. Mama machada wari sana lakpana koklen phaba hoigi yumda yaushilai. Rani thamlamladuna machin manau ani do chatkrabada Rani su jangshilakduna doorbell da namli. Athoi bisu doorbell khinglakpaduda kanano haiduna thong hanglubada Rani Athoi bi yumduda leirambada punga ngakre. Masado sauningba amaga loinana khutum tashili Athoi bi tablapna. Kanauna bigataba. Rani khon kalapna. Koklen leibro. Hoi leye changbiro. Athoi bina mang thaduna Rani bu safa kada famali loyum bi sufi asuba singdo loishiladuna tholakpada Rani famlaga leirambaduda. Inomja ibi malak piri. Hoi lai adu sida anobu nupi maleirami basina kana. Sarna purakpani mingna thoibi kawe. Oh, kayam kuirabasida lakpade. Ngarang dalakpani adu inomja ai chalon jarake phambiyo. Loyum bisu fi subasing do thamladuna chakum da changki Athoi bisu koklen phabagi ka da changsinduna. Dada mi mala hawe. Kanai mino. Khangde kitang haloi bin pi amane. Oh lage kumamu. Koklen phabase thuna kumtharakpada Rani famlaga leirambaduda. Inomja. Koklen ai lakpada nangna khokak chaiduna karigino. Inomja kastawdida lakani na hairaktabaduda. Ngarang amarda haikibani ai lakani haina haidra. Oh haye. Indomja nangna tawba thabakta yaningdaba khara leiko madu tawhaningde. Koklen phabasu gyan taraduna tuminawa amata ngangdan leishili. Magi tumina leishin bisda oire Rani na pran chakliba. Memidi wari sanabra. Sanaye domja. Kamain tawe mi phabra. Hoi adum phai haitare. Nangi chapchabi am hairo mangon kana batawrage. Nungcthoi adugi wado tapna khanase. Karigi tapna khanadoino. Somdana thoibi loyumbi gi manakta changsinduna
Loyimbi nupi se kanano Sargi madomchani haibidi sarbu pokliba mamado magi manaw nupini Oh sargi mamadi laikidraba Hoi laikidre sarse yamwana horapo era male mandomcha sina honabadagi asi yorini na haye Oh chadi loraba Lori nang piruro Athoy bi chado puthoraktuna table da thami Nangi naming kai kauba Athoy bi kawe Sida kayam kuina thabak yawge haino Koklin phabanu ina khumla e Nungcthoi mama tam khragi nangonda hangba nate Tha ma ni gumba leigena khale Oh fai fai aduga sida leiraga aikhogi jasok thabak tawba yaroi irang tawbasu yaroi Rani gi chamchamba wahai oirabasu ngasidi Athoy bi gi thamoi dadi tingkhangna kakak thinbagumna thoklare Athoy bi tumina lepli loyum bisu Athoy bi gi mong duda nungai tabasu fauri Rani Athoy bi da haifet yengledna Koklen nang Athoy bi da paw hairo ai thorang loirabani ai chatlage Nungcthoi kai du chatoino ai thinbige Yare ta tomba kauragi nang adum lehoro Rani mapan da thokibaduda Koklen phabasu matungi narakli Ngai kui Nungcthoi ai thinge Yare hairedana nangna thabaka chatrise manam karigino nupi sine yumsida leibagiro Koklen ai wayamna haenganu aina nangonda haikiba wahising amadi nangna haiba wahisingdo kauganu Rani bag phone de lokthokduna tawredana magi driver du so haikrabada mapanda ngairi Nungcthoi manung doina ngairo ai manung da mukhanna changoi aingonda waja jat amta halakanu aina harisi aina sinba thabak sida yaw maduna hena phaba oigani Asumna ngairamlaga gari silakleduna Rani hanna fawba yenglamdana chatkibado Koklen phaba matha sana yenghori Thune imungda changsindna magi kada prap kakhatkibada Athoy bisu nungai haude Chadusu thakiba nate kolik singdo fengladuna Koklen phabagi suruba firol singdo hapchiladuna madi Koklen gi kada changsilakduna upuda firol singdo hapna Koklen da haifet yenglubada thabak tawraga leiramnibadu pukning nungshida e Athoy bi kada gi thokige tawbaga Athoy kai hage dada nang hauji Nungcthoi na hairambado nang sawganu ko Saudi dada ai nangi class mathang thadagi hongni haibani Hoi Adada wa amta haige ba hayo kari wano Dada ngasai ayukta wari sanaba nupido Oh ado imanabi ni Athoy bi aingondasu magi maramdo yam hanglakano Fare ai thabang hak tawkige nangsu potharuro waramlani Athoy bi thokibaga tawriba thabak to tawba ngamdana pariba iPad to phamungda thamladuna corridor da lepli phone do puthokna malim haina thariba number du da call tawri malim sulakliba call do paikhatli Hello Koklen Malim ai mathayam sari kari tawrage Nungcthoi na wai mayam hairi ai mathayam sari nang hoji kai dilege ibanim to unase Hoi ai hoji office ki break lai lao adugo unase nangbu office lebro Laiti yumdale fare ai lage Koklen phaba nakanda leiriba gari sodo pairaduna thuna gari thaudokladuna malemgi office yoraduna kauthokli office nakanda leiba coffee cafe du da famladuna lei malem su cafe du da changsilakduna kari leire Koklen nangna mathayam sare haibabo ai kari tawdino ai haifam khangre marum da haro Nungcthoi ai luhungnaba kana takshilei kanaga luhungbaino Memi na doctor nupi amlei Nungcthoi hoigi mama nabigi macha nupi ne hai Malim sino fetawna nahan mo nang haifet palambaduro Hoi mani Yare hayu kaino nangna duda matha kari saninga lege nangna sari se Athoy bigiro ai haifam khangde Malim sukhon kalapna nang Athoy bido kyam nuksige mana nangi karimta khandaba makai hundok piramlaga ai tasengna nangna Athoy biga hanjinari bise ai kya yaningde Malem ai wakal amadagini nangi kari wakal Koklen phaban no fit tawna malem de yenglakpada malem su gyan taboy tadaboy no fit tawra e